Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Ministry of Home Affairs na ngasi thokpa cherolgi matung ina police station 13 khak natana Manipurgi Kechin Koya Sin thungna 1 April 2025 tagi 6 month fauba disturbed areas haina lauthokre. Kakching Nongjubi Chingol lan mai chakli. Kanglai papan ba kholau gap de tegi lakwacher ke RK Suresh Thinau B Ningthau Khong 1 number 8 Kumalampak tangarang thabak suba chatkibane ngasi ayupung mari adwaidagi Thokraga hauzik fauba thiba khangna leikre thengnabiba yauragadi sigi number contact tobiu 9862880888 kanglai papunba kholau gap data gi lakhotjarage sagang amadi Kechin gilan famsingda mayang sifai gi masak mawong manaba kaya KIA amadi KNB gi eli marakta yaurakpagi maram ama oigadra khanariba Nepali singni Kechin amadi sagang gi mafam kaya da Nepali kaya anganba matamdagi yum honglakpa kaya yauna khundarakhi amasung ngasigi Myanmar gi lana sida makoisu KIA ga naksinana chatminari loinana KNB su KIA amadi PDF singa chaminabana kanano khangdabagi khudong chaba ama mayang sifai singi proxy army oiriba KNB singda fangli iduning thaugi post agi lokhocharake Fort IRB da havildar oiba Letkojin Tauthang Kulai Puraga Chenkre Cycle Police Station gi manung chanba Molkon Village dagi Laikojil Tauthang mapa gi maming Thang Sai Tauthang Mars Tang Kunipan da Maugi Juko da Laiba Fort IRB mahaki posting location dagi Kulai Puraga mangkre mangna pukiba Kulai singi manung da Incharge Rifle ani Excalibur Rifle ama Incharge Rifle Magazine Nipan Excalibur Rifle Magazine ahum AK Gadak Rifle Magazine ani amadi Nongmei maru kaya amasu puraga chenkre mahaki mathakta police case ama register tawkre Editorial kalam degi lakhocharake yellow mina taba travel foreigner mayek sena khangdokna ba thabak pai hetkadabani iramda Manipur asi sambal khadaba inkol amaga chamana ba haibadu oire sambal khabi draba inkol da changning ba sa san maning tamna changbagum lepa laitana mitop miyan cha kaya changsilak ba haibadu oiri maduna mitopna thumat khiduna yellow mising ikui kuiduna mutkhiba yabagi akiba fibam amadu laklabani maduna Manipur dagi yellow mina taba sing masak munna khandoktu na masagi maramdamda halan khinabagi thaba asi PR lengana leijabi thaduna honafam thoi Loinana miyamna sulenga ki mateng pangduna mai pakna bahona ba chungani PR lengang na amasung miyam ga khusamna duna tawdaba yadaba thabak adudi Manipur da leiriba tribe sing asigi manungda asengba yellow mi oiba tribe furup sing adu karam bano aduga asengba yellow mi nataba furup sing aduna kana no haibasi mayek sengna khangdokpa sini Manipur gi puwari gi lamai fagatuna yenglabasu lamdam asida khangu thakta changselakkiba tribe furup kaya amana khunda duna leisinkhre haibasi yamna laina khangba ngamgani karigidamakta Manipur da khunda sinkhiba tribe furup sing asi ngasi fawba foreigner ni asengba yellow minati haiba khangdokpa ngamdana leiriba si mamangda Manipur gi lengak sasan tawkhiba lengak singi achoba soiba amani aduna Manipur da athoba matamda Manipur Population Commission lingduna NRC chana hanbagi thabak mapung fana paihet kadabani loinana lamdam asidagi mitau khangdok ngabagi miyamna pamnariba best year 1951 oiba haibasi barat lengana su yafam thoi maduna best year asigi matungda Manipur da mitop kaya miyamna changsilaki mitop sing asigi manungda tribe group kaya lamdam asida khunda sinduna leisinki haibasi yamna laina khangba ngamgani Manipur da leiriba tribe group sing asida yellow mi oina hominarakpa kaya ama yauri aduga khangu thakta amadi naron da changselakuna lamdam sida khunda sinduna leisilaga yellow mi saba kaya amasu yauri asigumba yellow mi nataba tribe group sing asina lawmapu yongna tali haibagum asengba yellow mi singbu Manipur gi lemaida khongda phampi danaba loinana atai hiram kaya da yengsin duna khurau thanghanabagi thabak chathari haibasi hauzik Manipur da thokliba Kuki narco terrorist singna tawthorak pathabak thoram singna dumang mayek singna khanglabani maduna yellow mina taba tribe furup kana no haibasi ahan bada mayek singna khangdoknabagi thabak bara lengana lokhatkadabani aduga lamdam asida khang hairaba haibadi puwari suba intellectual kaya amasu leiri hariba khang ahi sing asina hauzik Manipur gi luraba tanpham asida Chin Fortune duna haibadi karigumba wakhal lawsing amata puthoktana tumina leisin bagum tawriba asi yamna lali khwaidagi maru oiba issue haibasi karino haiba tarabadi mitopna thomjilaktuna mapu saba yellow mi oiriba singbu tang thorakpagi khongjang changsilakpa masagi maramdamda lamja sara oina leirakpa sini haibasi ekhoi khudingmana khangmin napham thoi maram maduna iramdam asida changsilaktuna leisin kraba sengba yellow mi natraba tribe furup kaya ama leire haibasi irai laina khanglaba wafamni maram maduna hiram asigi matangda Manipur lengana thauna lingjel leina asengba base year ama semduna Manipur da NRC mapung fana chana handuna
ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯁꯦꯡꯗꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯂꯒ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯈꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯍꯟꯕ ꯂꯩꯇꯅ ꯇꯛꯁꯤꯟꯒꯗꯕꯅꯤ꯫